Moreh ge SDPO Anand Kumar Hatpada Chenaba Miyoi Singh Fan Bahaiduna October Kuntra Mathoidagi Moreh da Chatharakiba Thi Humbagi Manung Channa ngasisu khutlai kaya fagat pangamle haire IG Tempting gi liching makhada Moreh da laiba Moreh da Imphal dagi changlakhiba henba reinforcement singaloina na Moreh da hana dagi lairiba state force singna paktakna na thi humbagi thabak chathari Manipur police ki commando amadi special commando ki kangbu na anangi mihata chenabani haina chingnaba sing masak khangdoktuna mayum da changduna thi humbada lairam khide masigi mathakta Moreh da laiba Uklf amadi KNA ge designated camp singda miyoi amatta lairamdre haire ngasisu Moreh block ki manung chanba di molnam 5 khulda thi humbagi thabak chathabada gypsy Gari macha mari manga Motorola ki wireless set ahum bulletproof jacket khara amadi bomb sabada sizinaba macha kaya ama fagat pangamkhi adubo mafam aduda state force da changba matamda di chingnaba miyoi amata lairamde Pau asina makhatana kuki military chingnaba sing adu hana pau fangbadagi mafam adu thadok tuna mafam amada chen khiba oiramba yai hairi